Mariupol da Nupi Yaona Ukraine gi Lanmi Lising Amarom surrender Toure Russia Ukraine gi kha nongpok thangba langoi chanduna leiriba port city oiriba Mariupol da Nupi Yaona Ukraine gi Lanmi Lising Amarom surrender Toure haina Russia gi maikei dagi phongdok le Russian Defense Ministry gi spokesman oiriba Major General Igor Konasenkov na haikibada Ukraine gi kuntra ka taruk suba Marine Brigade dagi Lanmi Lising amaga kuntarukti surrender tawkhre Konasenkov na makata na haikibada Ukraine gi surrender tawrakraba Lanmi sing adugi manungda officer chamaga hompuganithoi amade Nupi personnel nifuga taret yaure makoi sing adugi manungda chamaga yankhai mathoina asok apan nangbadage medical treatment piri haire Ukraine ma surrender tawre haibagi matangdadi karigumba comment amata pide haina foreign news agency gi maikei dagi phongdok le Ukraine gi presidential advisor Alexei Arestovich na Twitter da ngarang ayuk angan bada phongdok ki wafam dadi kuntra ka taret suba Marine Brigade ki kangbu sing aduna atopa force Azov regiment ka link up tawna ba hotna ri haire Crimea gi TASS news agency gi head oiriba Sergei Akaksoyonov na Ukrainian serviceman adu Mariupol da leiba troops singi matung induna surrender tawna ba taksin khrei mahaki telegram channel amada haikibada Ukrainian president Volodymyr Zelensky gi makada satharakiba action asida Donbass da leiba miyoi singbu miyoi ba ama oina udre haibadu mayek sengna takle Ukraine gi politician singna Ukraine amadi Ukraine gi miyam gi dama karisu khandre masi maru oina makoina Ukraine gi miyambu atopa leibaki miyoi oina khalli haire Baltic nation oiriba Estonia gi parliament ta pikhiba warol amada Zelensky na claim tawribadi Russia na Ukraine da phosphorus bomb sizinare Russia bu civilian singi mayokta terror gi oiba tactics sing sathare mahakna makata na haikibada Russia da Ukrainian singbu namduna tanthokna ba hotnariba si lepan na ba pressure pibagi tangai fadaba lei loina na Russia gi mayokta ahenba sanction thamna basu taksille US ki Secretary of State Antony Blinken na Russia na Mariupol da satharakpa offensive ta chemical agents narakpa yabagi thajaba I pau phangi haina phongdokraba matung Zelensky gi wafam asi lakivane Antony Blinken na makata na haikibada Russia na langwai chanduna leiriba port city Mariupol da chemical weapon sizinare haibagi confirm tawnabagi Fibam makti leitre Ukraine gi President Zelensky na mahaki counterpart oiriba Baltic leibak Latvia Lithuania Estonia amade Poland na chingba leibak singi lusingba singda kipta laklaga mahakpu unanabagi wafam taksille Ukraine gi support tawi haibadu unnabagi damakta aikoina marup mapang sing adu unaba pami haina President Zelensky na Estonia gi President Alar Karits ta phongdoki haide Finland na chayol kharagi matamgi manungda NATO gi membership oinabagi warep lauraga nei Finland na chayol kharagi matam asigi manungda NATO gi membership oinabagi matangda warep ama lauraga ni haina Prime Minister oidebe Sana Marin na phongdokre mahakna haikibada Finland na NATO gi membership oinanabagi warep laubada matam thintaduna leiba haibasi maram chade Finland parliament report ama pikhaladuna phongdokibada Laiwag asina NATO gi membership oibada Russia ga ngamkhai paringda ungkhanabagi thawong sing hengat hangane handakta Russia na de Finland amade Sweden bu NATO gi membership oidana ba kan ba wafam phongdokhibane hauji ki oina de laiwag ani ase nan ally oidebane adubu Russia na Ukraine da landa sinkraba matung tarakpada de laiwag asigi miyamna NATO gi membership oibada sogatle haire Sweden gi leader oiriba Magadale Anderson na reporter sing da phongdokhibada hairibade Finland na NATO gi membership oinabagi matangda thinthabagi wafam leiroi June thagi athengba sarukta NATO gi summit ama pangthokadoriba sida membership apply tawnabagi pandam thamle Finland na Russia ga kilometer 1,400 sangba ngamkhai paring lonaribane Dmitry Peskov na makata na haikibada Russia na oiragliba phibam asi yanglaga khal manaba phibam amada leihanaba khongthang paikhatpagi tangai fadaba lei haire Aroibada tabiriba pumnamakpu thagatsare